ꯑꯍꯥꯟꯕꯃꯛꯇꯗ News Lab-ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯤꯁꯅꯔꯁꯤꯡꯕꯨ ꯈꯨꯔꯨꯝꯖꯔꯤ, ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟꯠ ꯄꯤꯕꯤꯔꯝꯃꯨ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯌꯥꯗꯒꯤ ꯈꯟꯒꯠꯆꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯥꯎ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜꯒꯤ ꯄꯥꯎ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯤ꯫ ꯇ꯭ꯔꯛ ꯑꯃꯁꯨꯡ ꯃꯦꯂꯣꯅꯤꯒꯤ ꯎꯪꯈꯠꯅꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯁꯤꯖꯐꯥꯌꯔꯒꯤ ꯌꯥꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯖꯕꯣꯂꯥꯗ ꯏꯁꯔꯦꯜꯗ ꯔꯣꯀꯦꯠ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯅꯧꯕ ꯑꯦꯌꯔ ꯐꯣꯔꯁ ꯋꯥꯟ ꯎꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯡ ꯇꯝꯂꯕ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤꯗ ꯃꯣꯗꯤꯅ ꯑꯣꯐꯤꯁ ꯄꯥꯏꯔꯛꯂꯤꯕ ꯆꯍꯤ 23ꯒꯤ ꯃꯇꯝ ꯑꯁꯤ ꯁꯅꯥꯒꯤ ꯃꯌꯦꯛꯅ ꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯅ ꯅꯤꯠ UG ꯔꯤ-ꯑꯦꯛꯖꯥꯝꯒꯤ ꯃꯥꯌꯣꯛꯅꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯣꯛ ꯗ꯭ꯔꯤꯜ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝ ꯆꯨꯞꯄꯗ ꯃꯥꯂꯦꯝꯗ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯗꯨꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯣꯒꯥ ꯗꯦ ꯀꯣꯜꯀꯥꯇꯥꯗꯒꯤ ꯍꯧꯒꯅꯤ꯫ NJY ꯅꯦꯁꯅꯦꯜ ꯃꯨꯗ ꯀꯣꯔꯠ ꯀꯝꯄꯤꯇꯤꯁꯟ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯁꯨꯒꯥꯏꯅ ꯄꯤꯖꯔꯤ꯫ ꯇ꯭ꯔꯛ ꯑꯃꯁꯨꯡ ꯃꯦꯂꯣꯅꯤꯒꯤ ꯎꯪꯈꯠꯅꯕ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯐ꯭ꯔꯥꯟꯁꯀꯤ G7 ꯁꯃꯤꯠ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯄꯗ ꯏꯇꯥꯂꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯒꯤ ꯃꯦꯂꯣꯅꯤꯅ ꯐꯣꯇꯣ ꯅꯝꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯗꯔ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯊꯤꯅ ꯅꯨꯡꯉꯥꯏꯅꯗꯕ ꯊꯣꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨꯒ ꯃꯦꯂꯣꯅꯤꯅ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯇ꯭ꯔꯛꯅ ꯑꯅꯤꯔꯛ ꯁꯨꯅ ꯑꯣꯏꯕ ꯃꯦꯂꯣꯅꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯇꯣ ꯅꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇ꯭ꯔꯛ ꯑꯃꯁꯨꯡ ꯃꯦꯂꯣꯅꯤ ꯉꯁꯤ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯑꯃꯁꯨꯡ ꯖꯥꯇꯤꯒꯤ ꯅꯤꯡꯈꯥ ꯇꯝꯕꯒꯤ ꯑꯃꯗꯤ ꯑꯇꯩ ꯏꯁꯨ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯋꯥꯈꯜꯂꯣꯟ ꯆꯨꯅꯕ ꯑꯦꯂꯥꯏꯟꯁꯅꯤ ꯍꯥꯏꯅ ꯊꯥꯖꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ US ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯈꯤꯕ ꯑꯗꯨꯗꯤ ꯏꯇꯥꯂꯤꯅ ꯍꯥꯏꯅꯤꯡꯗꯕ ꯃꯇꯧ ꯎꯠꯈꯤꯕꯒꯤ ꯃꯔꯤ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯛꯂꯤ꯫ ꯇ꯭ꯔꯛꯀꯤ ꯋꯥꯐꯝꯗꯨ ꯇ꯭ꯔꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯇꯥꯂꯤꯒꯤ ꯂꯥ 7 ꯇꯦꯂꯦꯚꯤꯖꯟ ꯅꯦꯠꯋꯥꯔꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤ, ꯃꯗꯨꯗ ꯃꯦꯂꯣꯅꯤꯅ ꯔꯤꯖꯦꯛ ꯇꯧꯔꯗꯨꯅ ꯏꯇꯥꯂꯤꯗ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯍꯥꯏꯖ-ꯅꯤꯡꯖꯕ ꯇꯧꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯇꯨꯡꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯇ꯭ꯔꯛꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯇ꯭ꯔꯨꯊ ꯁꯣꯁꯤꯑꯦꯜꯗ ꯐ꯭ꯔꯥꯟꯁꯇ G7 ꯃꯤꯇꯤꯡ ꯃꯅꯨꯡꯗ ꯏꯇꯥꯂꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯤꯑꯣꯔꯤꯒ ꯃꯦꯂꯣꯅꯤꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯇꯣ ꯅꯝꯃꯤꯟꯅꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯣꯁꯠ ꯇꯧꯈꯤ꯫ ꯃꯦꯂꯣꯅꯤꯅ ꯃꯁꯤ ꯏꯇꯥꯂꯤꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯛꯇ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯗꯨꯝ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯇ꯭ꯔꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯔꯥꯟꯒꯤ ꯃꯇꯥꯡꯗ ꯃꯦꯂꯣꯅꯤꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯁꯨ ꯇ꯭ꯔꯛꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯇꯥꯂꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯑꯃꯁꯨꯡ ꯉꯥꯛꯊꯣꯛꯄꯤꯔꯤꯕ ꯂꯩꯕꯥꯛ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯕꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯈꯨꯠꯂꯥꯏ ꯄꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯦꯂꯣꯅꯤꯅ USꯇ ꯏꯟꯊꯣꯛꯈꯤꯅꯤ ꯍꯥꯏꯅ ꯇ꯭ꯔꯛꯅ ꯍꯥꯏꯈꯤ꯫ ꯏꯇꯥꯂꯤꯒꯤ ꯁꯔꯀꯥꯔꯅ ꯃꯈꯣꯏꯒꯤ ꯂꯦꯟꯗꯤꯡ ꯁ꯭ꯀ꯭ꯔꯤꯞ ꯑꯃꯁꯨꯡ ꯔꯟꯋꯦꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯐꯥꯎꯕ ꯄꯤꯔꯛꯈꯤ, ꯑꯗꯨꯅ USꯇ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯕ ꯊꯣꯛꯍꯟꯈꯤ꯫ USꯒꯤ ꯏꯇꯥꯂꯤ ꯑꯃꯁꯨꯡ ꯃꯤꯂꯤꯇꯔꯤ ꯑꯦꯂꯥꯏꯟꯁ ꯅꯦꯇꯣꯒꯤ ꯑꯇꯩ ꯑꯦꯂꯥꯏꯟꯁꯁꯤꯡꯕꯨ ꯉꯥꯛꯊꯣꯛꯄꯤꯅꯕ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯠꯅꯈ꯭ꯔꯕ ꯐꯥꯎꯕꯗ ꯑꯁꯨꯝꯅ ꯇꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯇ꯭ꯔꯛꯅ ꯌꯥꯝꯅ ꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ US ꯃꯤꯂꯤꯇꯔꯤꯅ ꯏꯔꯥꯟꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯦꯂꯣꯅꯤꯅ ꯑꯃꯨꯛ ꯍꯟꯅ ꯃꯔꯨꯞ ꯁꯥꯅꯕ ꯄꯥꯝꯃꯤ, ꯃꯁꯤꯒꯤ ꯃꯍꯥꯛꯀꯤ ꯃꯁꯤꯡ ꯑꯦꯄ꯭ꯔꯨꯞ ꯔꯦꯇꯤꯡ ꯍꯦꯟꯒꯠꯍꯟꯅꯕ ꯍꯧꯕꯤꯔꯤ꯫ ꯌꯥꯔꯦ ꯑꯣꯛꯂꯦ ꯍꯥꯏꯅ ꯇ꯭ꯔꯛꯅ ꯏꯈꯤ꯫ G7 ꯁꯃꯤꯠ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯃꯦꯂꯣꯅꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯩꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯂꯩꯇꯦ ꯍꯥꯏꯅ ꯇ꯭ꯔꯛꯅ ꯍꯥꯏꯈꯤ꯫ ꯁ꯭ꯇꯦꯠ ꯍꯦꯗ ꯑꯅꯤꯒꯤ ꯋꯥꯊꯣꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯍꯥꯟꯅꯗꯒꯤ ꯌꯥꯠꯊꯣꯛꯄ ꯊꯕꯛꯁꯤꯡꯗ ꯑꯀꯥꯏꯕ ꯄꯤꯔꯤ꯫ ꯂꯥꯛꯂꯤꯕ ꯇꯥꯡ 22ꯗ USꯒꯤ ꯃꯌꯥꯃꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯇꯥꯂꯤ-US ꯕꯤꯖꯤꯅꯦꯁ ꯏꯟꯚꯦꯁꯠꯃꯦꯟꯠ ꯁꯥꯏꯟꯁ ꯑꯦꯟꯗ ꯏꯅꯣꯚꯦꯁꯟ ꯐꯣꯔꯝꯗ ꯏꯇꯥꯂꯤꯒꯤ ꯗꯤꯄꯨꯇꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯦꯟꯇꯣꯅꯤꯑꯣ ꯇꯥꯖꯥꯅꯤ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ USꯀꯤ ꯁ꯭ꯇꯦꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯥꯔꯀꯣ ꯔꯨꯕꯤꯑꯣꯅ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯦꯂꯣꯅꯤꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯛꯅ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯋꯥ ꯉꯥꯡꯉꯤ ꯍꯥꯏꯅ ꯇꯥꯖꯅꯤꯡꯕ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯀꯦꯟꯁꯦꯜ ꯇꯧꯕꯒꯤ ꯋꯥꯐꯝ ꯂꯥꯎꯊꯣꯛꯈꯤ꯫ ꯁꯤꯖꯐꯥꯌꯔꯒꯤ ꯌꯥꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯍꯤꯖꯕꯣꯂꯥꯗ ꯏꯁꯔꯦꯜꯗ ꯔꯣꯀꯦꯠ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯑꯦꯒ꯭ꯔꯤꯃꯦꯟꯠꯗ ꯌꯥꯝꯅ ꯅꯨꯡꯅꯥꯡꯕ ꯄꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯏꯁꯔꯦꯜꯒꯤ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯂꯦꯕꯅꯟꯒꯤ ꯕꯦꯖ ꯇꯧꯕꯒꯤ ꯏꯔꯥꯛꯀꯤ
ꯇꯦꯔꯣꯔꯤꯁ ꯒ꯭ꯔꯨꯞ ꯍꯤꯖꯕꯣꯂꯥꯒꯤ ꯃꯔꯛꯇ ꯂꯦꯞꯇꯅ ꯈꯨꯠ ꯊꯣꯛꯅꯔꯤ꯫ ꯁꯤꯁꯐꯥꯌꯔꯒꯤ ꯌꯥꯅꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯑꯍꯤꯡ ꯑꯃꯨꯛ ꯍꯟꯅ ꯍꯤꯖꯕꯣꯂꯥꯅ ꯏꯁꯔꯦꯜꯗ ꯄ꯭ꯔꯣꯇꯣꯁꯥꯏꯠ 50ꯒꯤ ꯃꯇꯨꯡꯗ ꯀꯥꯞꯁꯤꯟꯅꯕ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯔꯝ ꯑꯗꯨꯅ ꯏꯁꯔꯦꯜꯒꯤ ꯐꯣꯔꯁꯦꯁꯇ ꯉꯁꯤ ꯈꯥ ꯂꯦꯕꯅꯟꯅ ꯌꯥꯝꯅ ꯀꯟꯅ ꯏꯌꯔ ꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯑꯉꯥꯡ 2 ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯦꯕꯅꯟꯒꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯖ ꯑꯦꯖꯦꯟꯁꯤ (NNA)ꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯈꯥ ꯂꯦꯕꯅꯟꯒꯤ ꯅꯕꯥꯇꯤꯌꯥ ꯑꯃꯁꯨꯡ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯡꯒꯪꯁꯤꯡꯗ ꯏꯁꯔꯦꯜꯒꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯏꯌꯔ ꯇ꯭ꯔꯥꯏꯛ ꯇꯧꯈꯤ꯫ ꯃꯗꯨꯗ ꯃꯤ ꯌꯥꯝꯗ꯭ꯔꯕꯗ 8 ꯁꯤꯈꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯃꯔꯛꯇ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕꯒꯤ ꯌꯥꯅꯕ ꯄꯨꯔꯛꯇꯨꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯌꯥꯎꯅ ꯏꯁꯨ ꯀꯌꯥ ꯅꯨꯃꯤꯠ 60ꯒꯤ ꯃꯅꯨꯡꯗ ꯂꯩꯈꯥꯏ ꯇꯥꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯏꯁꯔꯦꯜ ꯑꯃꯁꯨꯡ ꯍꯤꯖꯕꯣꯂꯥꯒꯤ ꯏꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥ ꯀꯥꯏꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯤ꯫ ꯈꯨꯠ ꯊꯣꯛꯅꯔꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨꯑꯦꯁꯀꯤ ꯑꯦꯒ꯭ꯔꯤꯃꯦꯟꯇꯗ ꯁꯥꯏꯟ ꯇꯧꯅꯕ ꯌꯥꯎꯈꯤꯕ ꯅꯠꯇꯦ꯫ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯂꯥꯟꯅ ꯂꯣꯏꯁꯤꯟꯅꯕꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯔꯃꯨꯖ ꯍꯥꯡꯗꯣꯛꯅꯕ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯔꯦꯜ ꯑꯃꯁꯨꯡ ꯍꯤꯖꯕꯣꯂꯥꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯛꯄꯗ ꯂꯦꯕꯅꯟꯒꯤ ꯁꯤꯈꯤꯕ ꯃꯁꯤꯡ 63 ꯌꯧꯈ꯭ꯔꯦ꯫ ꯏꯁꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯥꯟꯃꯤ 4 ꯁꯤꯈ꯭ꯔꯦ꯫ ꯏꯁꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯍꯤꯡ ꯂꯦꯕꯅꯟꯗ ꯍꯤꯖꯕꯣꯂꯥꯅ ꯄ꯭ꯔꯣꯖꯦꯛꯇꯥꯏꯜ 50ꯒꯤ ꯃꯊꯛꯇ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯔꯦꯜꯒꯤ ꯐꯣꯔꯁꯦꯁꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯈꯨꯠ ꯊꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯋꯥꯁꯤꯡꯇꯟꯗ ꯂꯩꯔꯤꯕ ꯏꯁꯔꯦꯜꯒꯤ ꯑꯦꯝꯕꯦꯁꯦꯗꯔ ꯔꯦꯆꯤꯌꯦꯜ ꯂꯩ ꯇꯥꯔꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯛꯁꯅ ꯍꯤꯖꯕꯣꯂꯥꯗ ꯁꯤꯁꯐꯥꯌꯔꯒꯤ ꯋꯥꯐꯝꯗ ꯌꯥꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯊꯕꯛ ꯇꯣꯛꯂꯕꯗꯤ ꯏꯁꯔꯦꯜꯅ ꯈꯨꯗꯛꯇ ꯁꯤꯁꯐꯥꯌꯔ ꯉꯥꯛꯅ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯃꯅꯤꯡꯇꯝꯂꯕ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤꯗ ꯃꯣꯗꯤꯅ ꯑꯣꯐꯤꯁ ꯄꯥꯏꯔꯛꯂꯤꯕ ꯑꯁꯤ ꯆꯍꯤ 23ꯒꯤ ꯃꯇꯝ ꯑꯁꯤ ꯁꯅꯥꯒꯤ ꯃꯌꯦꯛꯅ ꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯉꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯆꯍꯤ 23 ꯑꯣꯐꯤꯁ ꯄꯥꯏꯔꯛꯄ ꯑꯁꯤꯗ ꯃꯅꯤꯡꯇꯝꯂꯕ ꯏꯟꯗꯤꯌꯥꯒꯤ ꯃꯁꯛ ꯅꯥꯏꯕ ꯃꯐꯝ ꯑꯃ ꯀꯜꯂꯒꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯐꯤꯕꯝ ꯐꯅ ꯁꯦꯝꯒꯠꯄ ꯑꯃꯁꯨꯡ ꯃꯥꯂꯦꯝꯗ ꯃꯃꯤꯡ ꯆꯠꯄ ꯍꯦꯟꯒꯠꯂꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯆꯍꯤ 23 ꯑꯣꯐꯤꯁ ꯄꯥꯏꯔꯛꯄꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯕꯒꯤꯗꯃꯛꯇ ꯁꯅꯥꯒꯤ ꯃꯌꯦꯛꯅ ꯏꯗꯨꯅ ꯂꯩꯍꯧꯔꯒꯅꯤ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯝꯖꯟꯅꯐꯝ ꯍꯦꯟꯒꯠꯂꯛꯈꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯃꯅꯤꯡꯇꯝꯂꯕ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯆꯍꯤ 23 ꯑꯣꯐꯤꯁ ꯄꯥꯏꯔꯛꯄꯒꯤ ꯃꯇꯝ ꯑꯁꯤ ꯑꯅꯧꯕ ꯁꯛꯇꯝ ꯑꯃ ꯁꯦꯝꯂꯛꯄ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯝꯖꯟꯅꯕꯒꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯗ ꯁꯥꯍꯅ ꯔꯥꯖꯁꯊꯥꯟꯗ ꯂꯩꯕ ꯒꯣꯗꯦꯁ ꯑꯝꯕꯦꯔꯩ ꯃꯟꯗꯤꯔ ꯀꯣꯔꯤꯗꯣꯔ ꯄ꯭ꯔꯣꯖꯦꯛ ꯍꯧꯗꯣꯛꯄꯒꯤ ꯃꯤꯌꯥꯝ ꯇꯤꯜꯂꯕ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯃꯈꯥꯗ ꯍꯧꯈꯤꯕ ꯆꯍꯤ 23 ꯑꯁꯤ ꯑꯣꯟꯊꯣꯛꯂꯔꯣꯏ ꯍꯥꯏꯅꯈꯤꯕ ꯀꯌꯥ ꯊꯕꯛꯇ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯑꯌꯣꯙ꯭ꯌꯥꯗ ꯔꯥꯝ ꯃꯟꯗꯤꯔ ꯁꯥꯈ꯭ꯔꯦ꯫ ꯀꯥꯁꯤ ꯕꯤꯁ꯭ꯋꯅꯥꯊ ꯀꯣꯔꯤꯗꯣꯔ ꯅꯧꯅ ꯁꯪꯒꯥꯈ꯭ꯔꯦ꯫ ꯀꯦꯗꯔꯅꯥꯊ ꯑꯃꯁꯨꯡ ꯕꯗ꯭ꯔꯤꯅꯥꯊ ꯄ꯭ꯔꯥꯏꯝꯁꯤꯡ ꯑꯃꯁꯨꯡ ꯁꯣꯃꯅꯥꯊ ꯑꯃꯁꯨꯡ ꯁꯪꯈ꯭ꯌꯥ ꯃꯟꯗꯤꯔꯁꯤꯡꯁꯨ ꯊꯕꯛ ꯇꯧꯈꯤ꯫ ꯁꯥꯍꯅ ꯍꯥꯏ ꯕꯤꯀꯥꯁ ꯕꯤ ꯏꯔꯁꯥꯗ ꯕꯤ ꯗꯤꯚꯦꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯍꯦꯔꯤꯇꯦꯖꯒꯤ ꯃꯟꯇ꯭ꯔ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯀꯜꯆꯔꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤ ꯑꯃꯁꯨꯡ ꯑꯔꯥꯝꯕꯥꯏ ꯃꯟꯗꯤꯔ ꯀꯣꯔꯤꯗꯣꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯙꯔꯃꯒꯤ ꯑꯃꯗꯤ ꯀꯜꯆꯔꯦꯜ ꯂꯤꯒꯦꯁꯤ ꯀꯌꯥ ꯌꯣꯛꯇꯨꯅ ꯊꯝꯅꯕꯒꯤ ꯊꯕꯛ ꯀꯌꯥ ꯄꯥꯏꯈꯠꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯨꯄꯥ 1,500,00,000ꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯂꯝ ꯁ꯭ꯀ꯭ꯋꯥꯔ ꯃꯤꯇꯔ 19,958 ꯄꯥꯛ ꯆꯥꯎꯕ ꯃꯐꯝꯗ 8ꯀꯨꯝꯕ ꯁꯦꯟꯆꯨꯔꯤꯒꯤ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯔꯤꯕ ꯄ꯭ꯔꯥꯏꯝ ꯁꯥꯏꯟ ꯑꯁꯤ ꯃꯇꯝꯗ ꯆꯨꯅꯕ ꯁꯦꯝꯒꯠꯂꯒꯅꯤ꯫ ꯁꯥꯏꯟ ꯑꯁꯤ AR ꯗ ꯕꯦꯖ ꯇꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯁꯤꯁ꯭ꯇꯦꯃꯁ LED ꯂꯥꯏꯇꯤꯡ ꯍꯦꯔꯤꯇꯦꯖ ꯒꯦꯂꯔꯤꯖ ꯂꯥꯏꯠ ꯑꯃꯁꯨꯡ ꯒ꯭ꯔꯥꯎꯟ ꯁꯣ ꯃꯜꯇꯤꯄꯔꯄꯣꯖ ꯍꯣꯜ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯐꯦꯁꯤꯂꯤꯇꯤꯖ ꯀꯌꯥ ꯌꯥꯎꯕ ꯑꯃꯠꯇꯒ ꯆꯨꯅꯕ ꯄꯤꯜꯒ꯭ꯔꯤꯃꯦꯖ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯁꯥꯍꯅ ꯍꯥꯏ ꯃꯍꯥꯂꯛꯁꯃꯤ ꯃꯟꯗꯤꯔꯗ ꯑꯀꯣꯏꯕꯗ ꯃꯟꯗꯤꯔ 94 ꯔꯣꯝ ꯁꯦꯝꯒꯠꯂꯒꯅꯤ꯫ ꯃꯁꯤ ꯀꯥꯔꯗꯤꯑꯣꯂꯣꯖꯤꯀꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯟꯅ ꯅꯩꯅꯔꯒ ꯃꯐꯝ ꯑꯗꯨ ꯌꯣꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒꯤꯗꯃꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯐꯗꯅꯥꯚꯤꯁ, ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯛꯅꯥꯊ ꯁꯤꯟꯗꯦ ꯑꯃꯁꯨꯡ ꯃꯍꯥꯔꯥꯁꯇ꯭ꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯄꯥꯏꯈꯠꯅꯕ ꯍꯧꯔꯛꯄ ꯊꯧꯗꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯊꯥꯒꯠꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤ, ꯙꯔꯃ ꯑꯃꯁꯨꯡ ꯀꯜꯆꯔ ꯑꯁꯤꯒꯤꯗꯃꯛꯇ ꯂꯨꯄꯥ 1,50,00,000 ꯆꯥꯗꯤꯡ ꯇꯧꯕ ꯑꯁꯤ ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯧꯅꯥ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯁꯥꯍꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯣꯗꯤꯅ ꯍꯟꯗꯛꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯝ ꯁꯥꯡꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒꯤ ꯔꯦꯀꯣꯔꯗ ꯊꯝꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯁꯤ ꯃꯍꯥꯛꯅ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯃꯦꯅ꯭ꯌꯨꯐꯦꯛꯆꯔꯁꯤꯡꯗꯒꯤ ꯍꯧꯔꯒ ꯀꯝꯃ꯭ꯌꯨꯅꯤꯀꯦꯇꯔꯁꯤꯡ